Nói cho cái nôm nhau này mà thắc đã nói yang cô quất phong phụ lại nói cho cái nôm nhau này mà thắc đã nói yang cô quất phong phụ lại online Manipuri YouTube channel swing biri mayam pung no pu amuk kahana taram noksari Manipuri film industry ki saknai raba actress Yambungi Thaba haina khangnaba actor oibatanatana singer amadi mimicry artist su oiribi miyamgi Susmita Mangsatabam luang sangbam awang leikai da pokhirami babagi mingna M Gopal Singh kawi amadi mamagi mingna M Ranjana Devi kawi machin manaw mangagi manungda Susmita na atonbini nupa ani nupa mangani pikningai dagi hauna isai jagoi yamna pam na horakhi leikai gi kumai school gi function tawbada saruk asum yaki mahaki ima isai jagoi de yamna pamjaba oibana form lauraga Susmita gi damakta hotnaki haidra phaboda pukning thauna kaya happy ki mahak class 3 ka badagi isai tamba hoki Manipuri music album amada film kaya da isai sakhibi saisakpi oja Sarita Gazmir ra isai tamba hoki mahaki mama nasu isai tampham da thinbi amadi mahaki chese nasu marak ta thinbi mahaki babana de isai tambasi thausabiramde adubu mahaki mama na thauna pibadagi isai asi makha adum tamthaki mahaknasu pamjaba oibana isagi apamba thabuk asi tawragadi tamningbagi wakhal asi ayuk nungthin numidang haiba leite thamoida asum ngangba hainingba pokhalli asum tawdana sahi taraga humdoi surakpa matamda mahak class 8 kare ahanba isai recording tawba gi khudong sabadu phangki mahak yamna harauki piklingai dagi hotna jarakpa mahi adu phangba horamki isai adugi mamingna nangbu uruba mikuptagi haiba isai asini piklingai dagi actor or singer oige haiba gi wakhaldi leiramde harau kumai dadi adum yaurami Susmita ki imanadi singer oi henningami adubo mahaki mamagi asasi thungallage haiduna kanna hot khirami mahaki mamana support tawbiram dragadi mayamna sak khangnari libasi khangnaramloi mahaki ahanba film lead actress oina kumkibasi Thabatoni film asida mahak actress oina kumgani haibasi mahak sukhan khalludabani laibak phabadagi mahak lead actress oina kumjaba phangjaki ningjaba mana haiba isai adukhak saksakhibani film adugi director amadi producer na kumdaba yaroi haina haiman badagi ozagi mai ngakpani haibagi wakhalda Thabatongi road asi kumkhibani laibak phabadagi miyamna nungsibibadagi film asi mai paksaki actor gi punsi haibasi awa nungai gi punsi haiduni nungaiba hairagadi miyamna nungsibiba awa ba hairagadi ningtham tha kalen nungju tha khaktana shooting nambagi amuk chenba isai sakpagi matam amuk chana chatpa babok mayam busu saudana ba hotna ba awa ba kayama thidaba makhai masagi sinphamni khanna tawjaribani matam asida de actor amadi singer kaya morom tholakli adubu mahaki wakhalonda de kalakpa nungaitaba amata leijade makhoisu kumjasanu saksasanu hingjasanu amadi mahaksu khudongchaba phanglagadi asum makha sathasagi kani isai sembiriba club natragna committee da mahakna haijaningbadi isai sinbiba matamda afaba volunteer thambiraga fajana ngak selaga tahonningi aisu isai saklingai gi manungda paisa tharini haiduna marakta farak tari basidi tahoningde asina isai saksaribi makhoida nungaitaba ama oi paisa thaning labasu committee aduda ming adu pibiraga mayamgi mangda lauthokhalabadi ijatsu leigani makhoida su nungaigani haina khalli haina Susmita na phongdokpirigi asi haire haiduna chauthokjaba nachare nungaitaba adu haijabani bhabok yaudana yabanate actor haiba sinfam sidi stage mathakta karakpada miyamna Susmita haina panlibasi tabada yamna nungaijai pukning thauna kaya maromsu phangjai pakhang macha kaya maromna laujalakpa adusu ikaiba kaya maromsu phawi kalakar aikhoi gi punsi asi imung manung gi awa ana kaya leirabasu miyam mangda nungaiba saraga ucharibani Manipuri film industry asi hanaga yenguragadi yamna phagatle camera light mayek pumnamak yamna fajare adutonabu north east manungdadi music album asi Manipurna top laibra haina khalli adubu ahenba improve khardi wali Susmita masana actor atopaga gi mimicry haibadi matau tamba haiba sidi khangbibra mahak ki hobby di video game sanaba amadi
ꯂꯥꯏ ꯌꯦꯛꯄꯅꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡ ꯍꯥꯏꯔꯒꯗꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯕꯣꯠꯇ ꯊꯕꯥꯇꯣꯟ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯐꯝꯈꯤ ꯑꯍꯥꯟꯕ ꯐꯤꯂꯝꯁꯨ ꯑꯣꯏꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯤꯂꯤꯁ ꯇꯧꯕ ꯑꯗꯨ ꯚꯥꯕꯣꯛ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯐꯝꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯦ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯀꯣꯚꯤꯗ ꯑꯁꯤꯅ ꯐꯔꯀꯥꯟꯗ ꯐꯤꯂꯝ ꯀꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯀꯨꯝꯖꯈꯤꯒꯅꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤ ꯃꯦꯖꯤꯛ ꯅꯠꯇꯦ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯍꯟꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯗꯒꯤ ꯂꯥꯜꯂꯒ ꯑꯣꯏꯔꯛꯂꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯗ ꯀꯔꯝꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕꯗු ꯀꯃꯦꯟꯁꯇ ꯏꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯐꯪꯕꯤꯅꯕ ꯑꯗꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯍꯧꯕꯗꯒꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ